Imphal East Lamlai Kendragi Manung Channa Red Zone Oina Lairiba Thamnapokpida ngasi Malom Tuliyai Ma Awang Laikai Mairapaibi amasung Life Care Ambulance kapunna khutsamnaduna chana thaknaba insang napi alu tilhau thau hawai na chingba kaya puraktuna khul ngakliba khunja Singda mateng Pangkhre ngasigi mateng pangba lakpada yaurakhiba Malom Tuliyai Ma Awang Laikai Laibungda leiba Mairapaibi khundongbam piarina fongdorakpada hauzik kuki singna nongmai hek kaplakpaga lan leiba aduga kuki singna nongmai kaplaktragana lan leitaba lan loikhibagi mawong asina chamjaraba khul ngakliba khunja kharadadi aduki matik awaba kaya mayoknai irang kanlingai matamda miyamna mateng khara panglamlabasu haujikti mateng pangbagi thabak asi tapna lepkiba manba mawong amada lakpana thamoi sengna khul ngakliba khunja singdadi aduki matik awaba kaya khangduna leiri makhoi sing adugi damak khanjaduna ka henna awaba nanglaba sufam nomfam leitraba khunja Singda Angamba khara khainaduna icha singidamak ngasi thinba lakpani miyamsu tasengna khul ngakliba khunja Singda Angamba mateng pangbiu hainasu fongdokhi akhoi sum hajiksi lan lepkhraga kukina kapaktraga di la lepe habagi wakhal loi lenabaduna mi singse taweba adu akhoi na sum tabada ji leihoriba khun de khun ngakpa chingna leiriba mafam ji de awaba chikana tan su udeba adu si waba che khoi sum ngasagi wari bu pa ching dugi khalaga khoi ngasi je ngamjaba khara dang sum pango sina lakpane taseng bharga di khoi gi side atopada leiriba mayam che khatang khun ngakpa chingna kamai wari karamba khunjingduna kamai wari habdu khatang yembiraga mateng panghanjaningi khoi na tawba sumana yamba yamdaba sigi wakhalon je thamjaningbagi khoi mayamda sumana sigi pose laksaba